खुरुमजरी मिलियन ताबिरु पुनांग पुताराम नोक्सरी मरोइबा पाउदा ILP की बिल पुथोकपदा JC ILP की वाफम यावरम दबबु यानिंगदब फोंगदोक्तना बिल विड्रॉ तौगदबनि हाइना दाबिदा चथरिबा पुंग 19 की बन्ना महौसागी पुंसिदा चाउना अकाइबा पिख्रे पाउ संदोनो पिजरी मणिपुर दा इनर लाइन परमिट सिस्टम सना हनबगी बिल चतखिबा तांग 19 दा असेंबली दा पुथोखिबा अदुदा JC ILP ना दाबी तौरिबा मरु ओइबा वाफम सिंग यावम दबु यानिंगदब फोंगदोक्तना बिल अदु विड्रॉ तौगदबनि हाइबा दाबिदा ngarang ahing nongyai ngasin midang wairang pung 3 phawa chathariba pung 19 gi banna mahosagi punsida chauna akaiba pikre khwainamban kaithel da angan bayukta potpham khara phamnaram labasu kaithel phambi ima ibel kayana thugaiduna potpham sing phaman khidre chathariba ban asibu saugatpa miyoi singna manipur gi mafam kaya da lambi thingbagi khongjang kaya changsin ki general strike asi ayuk angan badagi khurai lamlong mai kaida miyam thoraktuna achat awok sing thingki tangai fadaba sing satna halhallabasu government ki gari ayambadi amata chalhan khide pamdaba thodok sing thoktanaba security na akan mamong da jackson tharang lakhatki Banasi kong bakaithel wangkai mahewbam lampak wangkai thangapat mapal amasung wangkai durga puja lampak tasu sathaki khongjang asiga mari lenana kong bakaithel gi general secretary ke pramodini na phongdorakpada sarkar na athuba matamda ILP chana hangadabani haiki sagolban thangapat maya dasu lamdam madongi miyoi kya thoraktuna lambi thingbagi thabak sathaki lambi da lakpa gari sing amata chalhankhide Naudam lekai dasu lamdam adongi miyoi kyana JC ILP na chathariba ban chawgatana lambi thingbagi thabak chathaki athingba thugaina lakpa gari kyagi mingsel thugai ki Panbayai Joint Committee on Inner Line Permit System Manipur da Inner Line Permit System sana hangadabani haina taliba dabi asigi manungda yauriba wafam manga adu sarkar na assembly da puthorokpa bill da wafam amadagi hena haplam dabadagi JC ILP na banasi tatharakibani JC ILP gi wafam manga adudi Manipur da changlakpa yelhomi nataba miyoi pumnamak pass natraga permit piba Manipur da changlakhiba miyoi singi cut-off base year asi 1951 ohenba yelhomi nataba miyoi amatada lamgi mapu oibagi ayaba pidaba Manipur da changlakpa pamba migrant labor sing ningthijana registration taunabgidamak full fledged labor development lingba amadi yelhomi nataba miyoi sing thidokpa amasung yelhomi nataba miyoi singbu Manipur gi mapalda puthokhiba haiba wafam singni Haukiba March tang 19 da Jesami dagi Nagaland gi Fek district ki manung chanba Lojafuhu village amasung Lanyai Vrit maya da luhongba thiluraga halakbada accident thoktuna miyoi 19 sikiba amadi sokhiba sing Manipur sarkar na lawroba matungda Jenims hospital lai kanari asokpa sing asi deputy speaker Preso Simrena yengsinbaga loina na khudak ki oba mateng pikre yengsinba adu da islam gi president Rajendro amadi treasurer Brojendro ningombasu saruk yaki khongchat aduga mari leina na Preso Simrena haikibada Choklaba miyoi 12 Imphal da puratona laikanari tarukna Kohima da laikanari thodok aduda awa ana takraba singda mateng pangba yanabgidamak cabinet ta puthoktuna khanaragani haiki adu moi phifam si yamna luba kaya yawrubusu hojikti khara stable oire nei thajai aduga hojiki yamna critical oiba sai rips tek khiba sing se mi ahumdi asom rims ta thammi hai Manipur government aduga koi health department yamna throi yauna masi kandaba yadi hana kan hodnari akoi kari si dum ambulance thara ka prok bigre moi gi changba mayam se khoi yam bigre adugo paisa oina kramain to bisra hai basi koi cabinet khanaraga soidana ai mateng pirakani hai nai thajai Ichamgi President Rajendro na Ukrul District Hospital asi henna afaba mongda semgal haningi Jasami da laiba Primary Health Center asi Community Health Center da upgrade tahaningi manung hanjinba mafam singda laiba praja singda sarkar ama lai haibadu khanghanaba thabak paikhat piu haiki se Ukrul da koi district hospital lai si maming tagi oina laire Jasami desu doctor su leite nurse su leite aduna sigum bas da government na sigum ba accident holokani habsi koi da haibanga manate tamanga manate adu laibak thibudi akhoi Imphal gi team sina thungding da akhoi Kohima da makoi taruk ama yokre siri se akhoi channa yam nuai taba adu state government na ngasagi Jasami de ambulance na traga doctor len magdi makoi se Nagaland yoboi jaruni aduna leitabuduna mar morga tawbni se government na ai mit atung pangbiro na hajaningi adu ga soi bisin sigi adu ga leitabsin matang da ichamna akhoi pangbe aba mateng adu ga mamang da su khoi dum honor ga lai pangbe mateng pangani Miyoi kharagi interest da thabak tawbana college oja khunaibu mami samhanba yaroi hena kanba khongjang changsil lagani haina All Manipur College Teachers Association na thadorok pacharolamana khangalakli
National Rural Drinking Water Program and Swasth Bharat Mission gi sayoroma chumna sathagadaba awareness program asidagi haukre Khongsat awareness program asibu haudoktuna Kangla dagi PHC Minister I Hemosandrana miyamgi Khongsat amalam thaki Khongsat aduda Chief Secretary PC Lamkunga PHED gi Chief Engineer amadi CCDU gi Director yauna official kyana saruk yaki Kangla dagi lamthakiba Khongsat adu Imphal City gi mafam kharada chatluraba matungda amuk hana Kanglada lamthungpham oiki Chief Secretary Lamkunga na Swasth Bharat Mission Prime Minister na haudokiba galoinana miyoi khudingmakda afaba ising phanghanaba pandamda awareness campaign asi pangthokpani haiki sanitation campaign si tara awat palebra oina khalle masi degidi mayam ki awareness kita bakta sigi program hamlaga to ke future kita bakta su kana ba phangke ne khalle din des amaga preservation of water ama sungai kugi kuchamba antake ko mayam na pa khatpa ama swine flu la pasi de su ko ke doctor sing na prescription ama si kuchamo regularly na gi to sabun ga jamo hai bisi moto amani PHED Chief Engineer H Sunil na isingi awaba miyana mayok nariba asi department na kokhan bangam gadaba nate masida praja miyam gi mateng darkar oi chingda uwa kaya kokthok kiba amadi paturel kaya da miyam na amona kai kaya hundokpana ising phanglaktaba gi asawba maramni mahang na makha taraduna haksang phahange hairabadi yumthong khudingi afaba sanitation thamba tangai fade haiki Jemu na ilay macing mayam si oy na marupo khabari na tadi ay kupsan lo de sing bito ka do sing sahi su pi ka do sing bari mo nge le fu na sing nam ta la ka ani su ka na pi ilay ni ka to le pa chung mayam si ko tar ko mi sing la ka mayam si na pa ho ni na lam da ni da di claim to sing ni na sing ka ga le jena mo du sing le ta bi ke mo la lai se masi pa mayam ani na ga yan ta mi na ga masi kamay na kansige ako ising takta ba yate ako jukin da ba yate ako masagi ko na jito ay sari na solo is miyam si kamay na asan ni sige aywa adugi message do ni ko ni si pura na ko sa jito do campaign si Manipur Education Service ki fall sarkar na thuba matamda lauthokpi haina All Manipur Secondary School Teachers Association na appeal tawrakli maroi bapa amuk hana ISTV bill puthokpada JC ISTV wafam yarum dababu yaning daba phongdoktona bill withdraw tawgadabani haina dabi da sathariba pung 19 gi banna mahausa gi punsida saungna kaiba pikre miyeng tabirbo panong ko amuk hana kurumjari